Isinaw ma'am, Kuki gi yum kayama ontha kare amadi ate ka kai kayam su thoe hairi mina warak ta su laina warak pa aido aizol da landslide to bode Kuki gi yum kayama ontha kare hairi amadi ate ka kai kayam su yauri hairi nangna to nangna phangba noina tawjar ba singdu ke mahei singse mage di hojik sa ba hore edo adu gi paw su tarasi ko Kuki gi yum kayama gorong ontha kare hairi ate ka kai kayam su yauri hairi landslide tawrpadani ko laina tawrakpa ngatani laina warakpa ngatani ase nangna tawba nangna phangba Aizol the landslide tawbada Kuki gi yum kaya onthakre ate akai kaya su yaukre haidi kaibi Isinaw ma'am ngasi jo wa malem da thoktriba adugumba wafam ngasi taminarasi Kuki singna CBI NIA amadi leiriba atope agency sing Kuki singi mohamda changba yaro ya be athingba pigare ngasi jo wawda malem da tadriba NIA gi duty da athingba pibata natana CBI gi duty da athingba pirakpa ga loina leiriba atope agency sing da su Kuki singna tabma mafam singda maning makha tauna chathoksin to ba yaro ya be athingba pirei base asidei hena achoba crime leitre malem da ngasi yo wawda NIA gi duty to bada athingba people kanaguma amana tholaktri amadi CBI gi duty da athingba people kanaguma amasu tholaktri loina na atopa agency singna masa gi mathong mangam pangthokpa matamda athingba people kana matana tholaktri adubu illegal immigrants Kuki narco terrorist refugee ngarang ta lakpa Kuki illegal immigrants singna NIA CBI amadi leiriba atopa agency singna masa gi mathong mangam pangthokpa tawba matamda maning makha tawna chathoksin to bada Kuki singna tabma mafam singda Chathoksin to boy yaroi athingba pigani haina Kuki Women Organization for Human Right hariba lupsina phongdoi wafamse hariba lupsigi mathakta ahakpa cheirak pibu haina leiba ko central government amadi state government ni puning chinjage loina na Kuki singna maitei singda Kuki singi tam pham singda chathoksin to boda athingba pirakpa matamda leiba central government na sabchaba action lokhat lamba taragadi ngasi Kuki singna hainingba hai tawningba tawboda khanthaba tawdribase khajitang osu khantharangane afam jesi haijage adubu aroibada mukamsu akhoigi lenga ki puning chinjage hairiba Kuki Women Organization for Human Right hariba siki matakta sabchaba action lokhat pe afam jesi haijage ngasi je wawda malemda asugumba CBI NIA amadi leriba atopa agency singna mathau mangam pakthopada athingba piba kanaguma matasu tholaktri adubu Kuki singna ngasi asugumba Yamna ushit thawai de bagi mato mong India ki rule thugai bagi mato mong tawrei base asida sabchab ahak pacherak pibi ofam से सी हाईजगे आप सभी को नमस्ते दोस्तों एक चौंकाने वाले खबर लेकर आई हूँ कुकी लोगों ने चेतावनी रखी है NIA CBI और अन्य एजेंसियों के ऊपर कुकी की एक संस्था कुकी वुमेन ऑर्गेनाइजेशन फॉर ह्यूमन राइट ने हमारे CBI NIA और अन्य एजेंसियों के ऊपर कड़ी चेतावनी रखी है कुकी डोमिनेटेड एरिया पर हमारे CBI NIA और अन्य एजेंसी कुकी डोमिनेटेड एरिया पर अपने इच्छा से हमारे CBI NIA और अन्य एजेंसी नहीं आ जा सकेंगे वहां पर कुकी लोग रोक टोक करेंगे ये क्राइम नहीं है तो और क्या है हमारे CBI के ड्यूटी पर रोक टोक करना हमारे NIA की ड्यूटी पर रोक टोक करना और अन्य एजेंसियों के ऊपर रोक टोक करना इससे बड़ा क्राइम और क्या हो सकता है हमारे सेंट्रल गवर्नमेंट से गुजारिश है कुकी लोगों के ऊपर कड़ी से कड़ी सजा दिया जाए ये इंडिया के अंदर कुकी लोग अनाप शनाप बयान दे रहा है हमारे CBI के ऊपर वार्निंग दे रहा है हमारे NIA के ऊपर वार्निंग दे रहा है और अन्य एजेंसियों के ऊपर वार्निंग दे रहा है इसीलिए हमारे सेंट्रल गवर्नमेंट से गुजारिश है कि कुकी वुमेन ऑर्गेनाइजेशन फॉर ह्यूमन राइट के ऊपर भी कड़ी से कड़ी सजा दिया जाए चलिए ये खबर भी सुन लेते हैं ये सब इंडिया के अंदर क्या हो रहा है Kuki Women Organization for Human Rights ki maikay degi thador kip zerola mana haidi NIA amasung CBI na maral leitaba Kuki jogi miya kaya phaba punbagi thawong sathabana government office sing thingjinba yauna protest asi hena pakthok salthongna bagi maram oirakani loinana maram chadana makhogi miya kaya phabagi thawong sing sathariba si leptrabadi NIA CBI natraga atai agency sing makhogi area da maning tamna chathoga sin tawbu yahloi haidi Hello Kuki ma'am yamna nuaya pawon pura lae June gi date 2 dagi nagai sinaw singna tawon pham singda Kuki amata chatpa yaroi hebagi wafam kaya ama thoi hariba pause tarasi ko naga isnaw singna taba wafam singda lakliba June gi date 2 dagi Kuki sing chathoksin tawbada athingba pikhare Kuki singna naga isnaw singna taba wafam singda chatpa yaroi lakliba June gi date 2 dagi nominini tangaire hariba pause Kuki noi myam gi special oina pujarakpani aduri pause tarasi ko June 2 dagi naga tabal lamsingda Kuki changlakpa thingkhre sahi achigi June 2 dagi naga furup na maruoina inpui liangmai rongmai amadi jeme singna khundaba manipur da leiba tongan mofam singda Kuki sing changlakpa athingba thamkhre athingba se committee on protection of indigenous peoples ancestral land ko people na thamkhibane yamna nungaya pawma
Kuki masen yanadre amadi Zomi na naga ichinaw singda support tawkhare lakliba June gi tang ani dagi Kuki singna naga taba mafam singda chatpa yaroi haina ekhoi naga ichinaw singna phongdokhibo wafam dubu Zomi singna sogat khare amadi Zomi singna Kuki singbu yaningdaba phongdokhare hairiba pawso taminarasi lakliba June gi date ani dagi ekhoi gi naga ichinaw singi mafam singda Kuki amata chatpa yaroi haibo wafam dubu Zomi singna sogat khare tarasi adudi pawsisu Kuki sing to kain tarik Zomi sing na jelarung naga sing khul fauraga Kuki sing sarhandana bahai ba wafam sawat kre Committee on Protection of Indigenous People at Census Land Kopi Park Tamenglo na Kuki sing jelarung naga taba mafam sing da fauraga satana ba hai ba wafam da Zomi youth sing na support taw kre Kuki gi MLA minister punamak bikhani dro leirame akhoi Manipur sarkar dagi sigi pause tarase ko separate administration da ngawdro leiba Kuki MLA minister tarana Manipur sarkar dagi bikhani dro leiramagi pause ana tarasi Kuki singna mathibong thaiba ising dugi bill akhoi Manipur sarkar dagi bikhani dro leirame amadi makhoina thaliba mai gi bill su akhoi assembly dagi bikhani dro leirame separate administration da ngawdro leiriba tokhaiba lebak ama piu haina ngawdro leiriba Kuki MLA minister singduna masa masa gi mai thanba amadi masa masa gi mathibong thakpagi isingi bill pha piba ngamdaba adugumba bikhari MLA minister taragi pawam tang tarasi makhoina afabo oil matadi Manipur sana hana ing tappa purani makhoi makokta afabagi wakhan khadabani na ngasi jobawda lan saugatuna leiri hariba pawse tarasi ko Kuki MLA minister tarana Manipur sarkar dagi bikha apiu aina bikhani dro leirambagi pawse amta tarasi Kuki MLA tarana makhogi oiba separate administration talabasu makhogi ising mai phawbugi budget kudimakti assembly dagi lawduna leiramle haina imagi mairagi president Thoksom Sujata na phongdokre aduga nakana maromda amuk achumbadi maina kupsanba yadi haiba dumaina Akhil Bharatiya Hindu Mahasena gi national president oiribana Kuki singse India dagi tandhuki gadabani Bharat dagi Kuki haiba jati se lokhoki gadabani haibi wafam thamaye maramdi Kuki singi haurakpham leite mapa puna makhogi lam thambiramde leiriba phurup lup khudingmaki maha masa masagi mapa pura thambiramba lam lei amadi mama leibak lei adubu Kuki singi di mapa pura thambiramba maram leite mama leibak leite aduna Kuki illegal immigrants Kuki narco terrorists singdi India gi wangmada tandhuki gadabani haina Akhil Bharatiya Hindu Mahasabha gi national president oibana hare wafam se phongdok pire adudi taminarsi chinaw mayam Haurakpam leitaba Kuki phurup India dagi tanthuki gadabani haina ABSM na phongdokre India dagi Kuki tanthuki gadabani haina Akhil Bharatiya Hindu Mahasabha ABSM gi national president Rajashree Chowdhury na phongdokre ngasi singmairongda leiba classic grande da pangthokhiba pawgi mifam amada Rajashree Chowdhury na pawmi singda phongdokhibada kanglop amadi phurup khudimak masa masagi mama leba amadi mapa leba loina lei adubu Kuki phurup kidi haurakpam leite migi maramda namphudar saidangduna leiba phurup amani Makhoibu India dagi tanthokhi gadabani nakana maromda muk Bangladesh ta Kuki sing lising trama thoi trani thoite leiba mafam duda Kuki singi oiba dress lising kun hina turambagi phare hairi hojik illegal immigrants Kuki narco terrorists singena chalu mafam khudimakta irang sogatpa amadi lan gi tamakta sem sana leiraga mafam khudimakta irang sogatpa aduguma phurup ne base yamna achoba khudam amani hairiba asi pawsu taminarasi Malem gi leriba mafam khudimakta Kuki singna changu mafam khudimakta irang sogotli lan sogotli haibase hairiba pawse tara khangminasi adudi pawse taminarasi ko Tarakpada Newslink Imphal hairiba pesa sina phongdokpagi matung ina Bangladesh ta Kuki masing lising taragani troi leibada KNF ke uniform lising kunga chahum Bangladesh tagi phagale Mizoram Tripura ga border tainariba Bangladesh ki Chittagong dagi Kuki Chin National Front ki uniforms lising kunga chahum factory amadagi Bangladesh police na phare me taraga tareta factory mapu Saidul Islam kauba amasung uniform tubagi order tauba Golam Ajam amadi Nayas Haide kauba miyoi ani amasu phare Bangladesh ki army gi Brigadier General MD Najim Ud Dola na phongdorokli Kuki masing Bangladesh ta lising tarani thoi leiraga uniform lising kuntra karam haina order talamli buno haiba wafam sing ase pesa se na thamli makha aduga ichinaw mem marak asida yamna nungaiba pawam tang hana tamjaramge ekhoi nagai chinaw maring tangkhul amadi leiriba ekhoi maite ichinaw apunbo oina ekhoi gi malem salai taret ki firan haigat minaraga saklon amasu saminaraga lakliba sajibu sida ekhoi apunbo oina
Sajibu Charaumina se bagi ofam su lepna khare adudi pause tamina si yamna nungsi aikoi I mari oiba isina akoi yelohmi mayam apun moine lepmina ba amadi asigumba nungsi pausel se mayam pomba khangmina si adudi pause tarasi sinau mayam si inga gi nini panba numit asida sana mahi lening chatliba kabui furup amadi maring furup ki miyoi singa loinena lining thau sana mahi temple board LSTB gi mihut singna funal maring khulda salai taret ki phiral chingkhat mina khre loinena lakadori ba sajibu nongma panbada inat lining chatliba kabui maring amadi mitai na punna sajibu chairawa pangthok minana ba warep na khre aduga mo Kuki village volunteer coordinating committee na Kuki singna low khiba warep Kuki gi leidiba MLA minister ga loinena su de leidiba suspension of operation chatna riba Kuki singi lalhoba group ka loinena pangdo khiba mifam da lep khiba warep to Kuki village volunteer coordinating committee na yaba nga moya ba fam kaya ma thamai adudi pause taminar si chinau mem UPF के नोना कुकी मियाम की मिहुत सिनबे यारो है ना फोंदोरखरे चलेबा थासी की तरा तरुदा कुकी की लेरिबा MLA कुकी जो काउंसिल अमदी इंडिया लेंगा की सस्पेंशन ऑफ ऑपरेशन चनदिबा कुकी इंसर्जेंट ग्रुप सिंगी लुसिंगबा सिंग यावना पांगथोकिबा मिफम अदुना लौकिबा वारेप सिंग याबा ngamloi haina कुकी की विलेज वॉलंटियर कोऑर्डिनेटिंग कमिटी की माइकेदगी फोंदोरखले विलेज वॉलंटियर कोऑर्डिनेटिंग कमिटी BBCC की माइकेदगी थादरोकबा चेरोलमगी मतुंगिना UPF अमदी के नोना कुकी मियामना संगसिलबा पॉलिटिकल मूवमेंट असigi mahut sinbe yaroi haina phongdorokle masa June 2 dagi naga tabal lamsingda kuki changlakpa thengkhre sahi asigi June 2 dagi naga furup na maroina inpui liangmai rongmai amade jeme singna khundaba manipur da leiba tongan mofam singda kuki sing changlakpa athingba thamkhre athingba se committee on protection of indigenous peoples ancestral land co people na thamkhibane nakanamar omda muk Chanung awang laikai degi maitei gi sanama Kuki singna nongmaina kaptuna hatlaga pukhare hairi mathibong saba phangdaduna ngawduna leiriba Kuki mina illegal immigrants Kuki narco terrorist sing sapam thapang khangdaduna kangawna na leire adubu lange wakhani ngasi subaw leptiri hoji mathibong saba phangjalaktabadagi maitei gi san sajik saba kumdarakpa Chanung awang laikai degi maitei gi sanama Kuki singna nongmaina kaptuna hatlaga pukhare hairi ataisu Padagi ataisu hatagi honarambada adubu ataidudi hatpa ngamhodare adubu maitegi sanamadi Kuki singna hatlaga pokhare haiye hui sajat chaliba sagi sajat chaliba minai Kuki sing mathibong chawa phangjalaktabadagi aduki mati ngawre base asisu achoba khudang changda mamani adudi pausisu taminari si koi chinau mayam Singda sajik chaba sanama Kuki singna hatlaga pukhre state asida PR lakraba matung tha ahum longi maya ase santi khara hanjilakpagi phibam laklabasida ngasi nomi jumba pung baro khara helakpada Imphal East ki Sagolmang police station gi manung chanba kaibi manake sanung awang laikai te Kuki singna sanama nongmena kaptuna hatlaga pukhre atai chu hatnaba honabada kal haure hairi Pari mom channel sibu yengbiriba mayam puna poi kai khumna jari chinau mayam ai haksang noi tabadagi mayang yofamda video se matam sana thangatpa ngamjadre ado ngasi haksang je khajitang nungai ba tumai to boduda ai mayam da video masam semjerakpani ado ngasi gi paw sing sidi mayam na sum mate lokhola hapak pasiga mayam so taramani adubu lakliba June gi date ani dagi Kuki singna akoi leiriba nagai chinau singi ta mofam singda sangba yaro hebegi paw su lae amadi hoji Naga Ichanau singing of the Kuki sing the sang by Yaroi Harry Basida, Zomi sing the Suyamna Kana Sogali, Zomi sing the Kuki sing Buyaning the Basu Pongdori, assume Wapon Kayama Togley, Aduga, Hozik. I told the less light over the line a Kuki sing of Hazana Warakare, Kuki singing Yum Kayam so on Tagare, a take a Kai Kayam so Yari Heidi, Nasido of the Kuki singer, Taureba, Lan Pameba, a Sukimatic land, Horeba Siki. Sayrak tanja asida Kuki singna tongan ba lamama piu to khai ba lamama piu haina leingai sarak asida Kuki gi MLA minister taraduna aikoi gi Manipur dagi bikhani raga makhoi gi tamakta mathibong thakpagi isingi bill su lawduna leirame makhoina thaliba mai gi bill su lawduna leirami assembly dagi adugi bill singdugi paisa lawduna leirami mamai se kyamuk yamni ikai khangdri banaba aduk yam thongna marin pharadi kaidoboi tamok Manipur sarkar gi posai sari bano kaidoboi tamakta Manipur sarkar gi card season ri banaba adugumba minai refugee ngarang khak lakpa Kuki singna asuk yamna irang pamba lan saugatpa asita natana sanungda maitei gi sanamasu Kuki singna nongmaina kapaga hatlaga pura chakhare ari maron thokchadraba karisu lanjadraba adugumba sanduna masai sajik saba laksa badabano Kuki singna tamthina maitei gi sannena
हाटलगबो अदु पुरा चखियबा मथिवों चानबा लेसलक्तबदि कुकी सिंसे अदुकी मति ngausalabani aduga amuka nakana maromda CBI da singnari NIA da singnari atopa leiriba aikoigi central gi employee kaya dasu kuki singna singna kiba leirabani asini kuki singi asengba sajat lechat Tropos Serola Mada Kuki Singa Sahi Asagi April Mangata, Konsa Kunda Sataki Batong, Yamna Libak Tiba Amadi, Napi Bungamner the Batong, Haikhary, Malinga Matamdagi Hauna Leminari Bak, Puruk Singi Marakta, Amagama Hen and Uxichan and Leminana Bohona Duna Lakri, Hypa or from Tamaduna, Nagasingi Papam Topa, Haksing, Kongauna Bamadi, Manhanbagi Tabak Toram Sing Kuki Singa Adumaksa Tarakwasina, Kuki Singa Sangada, Athingba Tambagi, whatever say, Lauropani Haina, Pondokle, Manipuda Lady Inpui, the young my Romayamadi, Zemena Kudabam. Singda Matang Tajun and the Kuki Sing Sang Tingle, Haikhary. Aduna Kuki Sing say India the Tandokoro, Aikoigi, Bharatagi Tandokoro Haina, Akhil, Bharatiya Hindu Mahasabagi, National President Oibadurasu Tambire, Kuki Sing say, Malem Pumana Kangi Makosi Land Pamba, Adugumba illegal immigrants. Kuki narco terrorists sing say lady one pound Kudimakta Irang Sawali, Land Sawali, Mapa Amata Makoina Santi Propa Late, look Omataga Nukisana, Lake Hiba Late Aina, Adunabu, Lady Ba, look Kudimagna Kuki sing say, Makoigi Asing was Hazard Little say Masing Masak Hangabani, Aduna Kozik, Langaki Punitin and Zage, Haiba Kuki, illegal immigrants, Kuki narco terrorists sing Sena, Asikumba, NIA the challenge Toropa, CBI the challenge Toropa, Amadi, Lady Ba Akoigi. Government employees kayada challenge torpota natana akoigi huji India thugaige Manipur thugaige na tawreiba asiguma kuki laloba singsigi mathakta ahakpa cherak piba famse se haijage chinaw mayam Nasi ingagi nini panbayum jagai san numit asida punal maring kulda leiba punal ning thaute leiba amadi ima sangkhul leima anigi kumjagi pizol hongba amadi chaklon katpagi thorom ama pangthokre thorom aduda sana mai leining satliba kabui maring amadi maitai phurupna punna saklen chaminaki thorom aduda kabui union manipur leining thausana mai temple board ki kabui loisangi mihu chingsu saruk yaki thorongi manungsanna maring phurupki oinasu sajibu noma panbadagi sahi paba oibna sajibu chairawa punna pangthok Minanaba wapam putrok baga loinana kabui maring amadi maitai purupuna pangthok minanaba waremnaki thoramadugi matangda LSTB gi member secretary mesnam sibadatta luwang na hai inat lining chatliba maring puruki silinau singda LSTB gi maikaidagi punal maring khulda leiriba punal ning thaute leiba amadi ima sangkhul leima anigi khubamda laktuna amuktang khurumjagi haina khanjakibagi matung inangasi LSTB gi maikaidagi athen potka loinana laktuna thongni jabani ngasi aikoina inat lining chatle hairabasu aikoi kari fibamda lairi haibasi kupna nainaba matam oire mitop singna yellow misingi matakta karamba maongda landarakli haibasi nainaduna chatpa changi maramaduna ngasi punal maringi khulda lakliba asi aikoi chattaba yade pokjel pidaba yade khanduna lakpani maring phuruki ipa ipu singi lilam ngaklaga chatliba miyoi kaya ama lairi haibasi nainadaba yaroi maring phuruki isilinaw singna ngasi su ipa ipu singi lilam ngaklaga chatlamba ubada nungaiba phawi horok liba mirul singna su ipa ipu singi liklamda ponchinanaba honaminasi haiba wapam thamli makasata Isinaw mem yam noya pawama lakleba jungi tangani dagi nagai chinaw singna taba mafam singda kuki sing changakpada athingba pikhare kuki singna nagai chinaw singna taba mafamda sangba yaroi haibagi wapam kaya ama thokle adudi pawse tarasi ko isinaw mem Rolamana Hairibana Wadep Asi April Mangada, Konsaram Naga Kulda Kuki Sing attack Torokiba, Maru in a Mapamaduda, Ladiba indigenous people sing dignity Amasung, Pista, Kaiba Pira Potoka Marilenana, Laukibane, Naga community cultural identity Amasung safety the Akiba Pibage, Tong Sing Ase, copy file na Kanamo the condemned away, copy file nothing but Tamlibasi, some Lauro Dabani, Masimaroina, region Asida Santi Amasung Sizana, Leminana Bahonabada, Akaiba Pirapa, Todoka Marilenane. Haiba athingba si nakalanigi marakta constructive oiba dialogue amasung mutual understanding anigi khuthangda nakalanigi oina yasinaba amasung peninga oiba warip ama laitriba phawba sanagani stakeholders sing ethnic community singna haiba directive ase ikai khumna sanabiu loinana indigenous naga people singi ancestral right amasung hana leramba territory singadu amu hana hanjinduna santi hanjinnabagi pandamda haiba khongthang asida mapung phaba cooperation pibiu marak asida copy palna lauthokiba dugi matungina regional Naga Council of Manipur na mari lenaba Naga ki leaders sing amasung frontal organization sing na makoi gi jurisdiction sing da haiba warep ase saugan na bakhangan khre haidi ngasi gi video se sinaw me matang se lo senjere video se ga soiran yaw ke ba kya le so ngakwi waina pari mom channel na yengbiri ba me apun ke phom dei kong non jari
Kanglei Pakna Yaifare, Ibudo Pakang Mana Yaifare. Kuki Women Organization for Human Rights ki mai kai de thadur kip serola mana haidibana NIA amasung CBI na yamna sumdaba mo ongda Kuki jo ki miyo kya phaba punba ki thawong ase yaning de makhoi ki miyo kya singnei haiba ki damak phaba punba ki thawong kya sathai haina pendaba phongdok laduna thangai sengna kangluk ki irang asida hingsa amadi terrorism ki thawong kya sathaba miyo kya amana free da sathok sin tawduna leire maitai extremist sing ki mathakta FIR listing kya file tawkhrabaso kanagomba amata phaba punba tawde aduga Kuki jogi miyambuna maram chaduna phaba punba yauna tathi tawogi thawong kya chathari thawong asi justice amusung democracy ki foundation da akaiba pibani government armory dagi nongmai lising kya amasung nongmai maru lak kya lut tawbugi thawdok ta senaba arambai tengol gi self style commander korongan bana maning makha tamba piri mahaki mathakta NIA na case process tawrabaso free oina leiri amarom da former chief minister N Biren gi audio tape ki case adusu thijinaba supreme court taksilakle aroibada haidibana NIA amasung CBI na maral leitaba Kuki jogi miyo kya phaba punbagi thawong sathabana government office sing thingjinba yauna protest asi hena pakthok chawthona bagi maram oirakani loinana maram chadana makhogi miyo kya phaba gi thawong sing sathariba sileptrabade NIA CBI natraga atai agency sing makhogi area da maning tamna chathoga sin tawbu yahloi haide